ꯊꯥꯖꯅ ꯊꯋꯥꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯨꯕ ꯅꯠꯇꯦ, ꯆꯍꯤ 2-3 ꯈꯛꯇꯅꯤ. ꯑꯗꯨꯅ ꯂꯦꯡꯒꯥ ꯑꯣꯏꯕꯒꯤ ꯑꯅꯤꯗꯨ ꯍꯦꯟꯅ ꯆꯨꯁꯤꯟꯅꯈ꯭ꯔꯦ. ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯅ ꯆꯥꯅ ꯊꯥꯖꯁꯨ ꯈꯪꯅꯤꯡꯕ ꯈꯔ ꯍꯪꯂꯤ. ꯊꯋꯥꯟꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯊꯋꯥꯟꯅ ꯃꯆꯤꯟ ꯃꯅꯥꯎ 10ꯃꯨꯛ ꯁꯨꯏ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯀꯔꯤ 10 ꯃꯃꯥ ꯃꯇꯪꯒꯤ ꯃꯆꯥꯔꯣ ꯍꯥꯏꯁꯦ? ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯏꯆꯝ ꯆꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯦ. ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯥ ꯑꯃꯗꯒꯤ ꯃꯆꯥ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ. ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯑꯩ ꯚꯥꯕ ꯃꯩꯇꯥ ꯇꯥꯗ꯭ꯔꯤ. ꯑꯩꯈꯣꯏꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯆꯦ. ꯑꯗꯨꯅ ꯍꯣꯝꯗꯨꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒꯤꯅꯤ. ꯊꯋꯥꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯊꯥꯖ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ. ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯐꯝꯂꯤꯕ ꯆꯨꯡꯁꯥꯡꯕꯨ ꯃꯤꯠꯆꯤꯅ ꯂꯣꯟꯅ ꯌꯦꯡꯂꯛꯏ. ꯊꯋꯥꯟꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯏ. ꯑꯩꯈꯣꯏꯕꯨ ꯄꯥꯝꯗ꯭ꯔꯦ, ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯛꯄꯗ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯆꯥꯁꯛꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯑꯩ ꯅꯣꯡꯃꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ. ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕ ꯍꯣꯝꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯍꯣꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯈꯨꯗꯤꯡꯕꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤꯆꯦ. ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯒ ꯊꯥꯖꯅ ꯇꯞꯅ ꯍꯪꯂꯛꯏ. ꯑꯗꯨꯗꯤ ꯅꯣꯏ ꯇꯌꯥꯏꯁꯤꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯄ꯭ꯔꯣ? ꯍꯣꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯇꯌꯥꯏ ꯍꯥꯏꯅ ꯀꯧꯅꯕꯅꯤ. ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯇꯌꯥꯏꯅ ꯀꯧꯔꯤ. ꯑꯗꯣ ꯅꯣꯏ ꯇꯌꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯊꯤꯔꯛꯄ꯭ꯔꯣ? ꯁꯥꯊꯤꯗꯦꯗ, ꯌꯥꯝ ꯐꯕꯅꯤ. ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯇꯌꯥꯏꯁꯦ. ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯃꯥꯕꯨ ꯅꯝꯗꯅ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗꯅꯤ. ꯊꯋꯥꯟꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯤꯡꯁꯥꯡꯒ ꯂꯣꯏꯅꯕ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕꯅꯤ ꯅꯨꯄꯥꯁꯤ ꯃꯅꯨꯡ ꯃꯄꯥꯜ ꯃꯥꯟꯅꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ. ꯊꯋꯥꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗꯒꯤ ꯊꯥꯖꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯍꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯈꯤ. ꯑꯣ, ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯀꯩ ꯀꯧꯒꯦ? ꯆꯨꯡꯁꯥꯡ ꯀꯧꯕꯅꯤ, ꯄꯥꯕꯨꯡꯅ ꯊꯣꯟꯕꯅꯦꯅ ꯍꯥꯏ. ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ? ꯁꯤꯁꯨ ꯄꯥꯕꯨꯡꯅ ꯊꯣꯟꯕꯅꯤ ꯍꯥꯏ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯍꯣꯝꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯣ ꯊꯋꯥꯟ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯨꯔꯛꯑꯦꯅ ꯍꯥꯏ. ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯇꯨꯁꯨ ꯉꯧꯔꯣꯛ ꯉꯧꯔꯒ ꯄꯨꯔꯅꯤꯃꯥꯒ ꯃꯥꯜꯂꯦꯅ ꯍꯥꯏ. ꯑꯗꯨꯕꯨ ꯅꯨꯄꯥꯅꯤꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯅ ꯊꯣꯟꯕꯗꯤ ꯐꯖꯗꯦ ꯈꯟꯕꯒꯤ ꯊꯋꯥꯟ ꯊꯥꯗꯨ ꯂꯧꯔꯒ ꯊꯋꯥꯟ ꯍꯥꯏꯅ ꯊꯣꯟꯕꯅꯤꯅ ꯍꯥꯏ. ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯡꯁꯦ? ꯊꯋꯥꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯖꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯤꯜꯂꯤ. ꯃꯥꯕꯨ ꯊꯋꯥꯟ ꯊꯣꯟꯕꯒꯤ ꯃꯔꯝꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯊꯋꯥꯟꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯕꯜꯒꯤ ꯁꯛꯇꯝꯕꯨ ꯃꯥꯜꯂꯛꯏ. ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯗꯨꯒ ꯈꯪꯅꯤꯡꯅ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯏ. ꯑꯗꯨꯗꯤ ꯍꯣꯝꯗꯨꯗꯤ ꯀꯩ ꯂꯝꯗ ꯂꯩꯕꯅꯣ? ꯍꯧꯖꯤꯛꯁꯨ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯦꯟꯅꯔꯤꯕ꯭ꯔꯣ? ꯃꯌꯥꯡ ꯏꯝꯐꯥꯜꯗꯅꯤ. ꯑꯗꯨꯕꯨ ꯍꯣꯝꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯗ. ꯑꯩꯅ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯍꯤꯡꯗ ꯃꯩ ꯆꯥꯛꯂꯛꯄꯗ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯀꯥꯔꯅ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯆꯂꯥꯏꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨꯁꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ. ꯑꯣ, ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯗꯤ ꯑꯩꯈꯣꯏꯅ ꯇꯥꯆꯧ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯕ ꯏꯌꯥꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯩ ꯆꯥꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯅ ꯆꯥꯛꯂꯒ ꯂꯩꯈꯤꯗ꯭ꯔꯦ. ꯋꯥꯔꯤꯁꯤꯡꯗ ꯇꯥꯕꯗ ꯊꯥꯖꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ. ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕ, ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯀꯠꯊꯣꯛꯂꯝꯒꯗꯕ ꯆꯥꯎꯔꯕ ꯊꯝꯃꯣꯏ, ꯃꯌꯥꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯥꯖꯗꯤ ꯊꯝꯃꯣꯏꯗꯨ ꯄꯦꯠꯊꯈꯤꯗꯨꯅ ꯊꯋꯥꯟꯕꯨ ꯃꯅꯥꯎ ꯑꯃꯒꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩ. ꯊꯋꯥꯟꯁꯨ ꯃꯈꯥ ꯇꯥꯏ. ꯉꯁꯤꯁꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤꯒꯤ ꯆꯥꯛꯂꯨꯛ ꯀꯠꯄ ꯅꯨꯃꯤꯠꯅꯤ. ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯇꯣꯏꯅꯤ. ꯑꯣ, ꯉꯁꯤ ꯍꯧꯖꯤꯛꯂꯣ? ꯊꯋꯥꯟ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯊꯋꯥꯟ, ꯀꯌꯥꯝ ꯋꯥꯠꯂꯤ?
Wari shanaringay chingsangna Thawan bu kaurakpaduda Thawan su charambadu toklaga thajada onsanlaga haire. Kauridu thengine musenga ngani. Wado hairaga plate glass singdu phengdoknaba bashinda pulap hapchiri. Mataududa thajana haire. Ai taurage yari noi thengamani chanaba tauro. Yagadra haltobiba. Thawana thamoi sengna hangjariba mataududa thajasu nokfet tauna. Yani ai thabamtasu leide. Thank you. Aduga chiglay khabado. Horen halakbada tede leina bai haige. Yaranida. Yadi ai soidana hainage. Wado haina Thawan chakhumdagi thoki. Thajasu Thawan thoki baduda matung inaraklaga Mangol machiduda leplega lay. Sumangyong nakum thaning trenga sidi. Matawaduda chingsangsu garidu thaudok tringai thajagi manakta changsillaga haire. Imungdani natana layo mapandi yam sabani. Thaja marai tauge khankidre wahayeduda nupi magi thamoidu haiba inbi maramokbi oikre. Mangol machida leplibado khongthang amatasu thangdorakti. Nungsagi maisabu kijabagira natraga thamoida minungsigi iput thoglakbagira. Chingsangna hairibadu asawba phawkhidre. Oikre mikup asida thajadi chingsangi nungshilan phaw. Mani hoigi yumdana numito Devengi chahigi din katpa numit oibagi. Mayamdu ayuk amadagi thabak yamna cheli. Ahal loirabi binasu masado hogatpadi ngamda Mangolgi phamilda thariba phak aduda phamlaga machaga mamogana koichin chelaga hotnaribadu ubada pukning nungshini yenglaga lay. Matam amada macha poktabagi laikai miyamna sagaina taina mabu hanthana yengbikhiba. Mabu mayam maraktagi inthoklaga thambikhiba. Ngasidi macha pokchadaba mamasi machagi seba phangle. Macha leijabagi nungaibadu mahau tangba phangjare. Mikup asida mapuraiba Deven busu ningsinglay. Laikai miyamna apokpa mama mapana binabu inthorakpa matamda Devena magi damak lepkhiba. Magi makhut pairaga imung adudagi thoklaklaga makhoi anigi oiraba chauraba sangsar amada yamlaba macha singna makhoi bu pungkoi hek koishilaga laiba phangnanaba manglan ama sagatpa haurakhibani. Matamdu ngarangta oiraboi ningi adubu chahi yamle Devena mabu thadoklaga chatkhiba. Matamdu hangatna yenglubada bina mamittagi mapi shinthare. Pukning nungsina haukraba matam aduda wakhal mana tauraga leiringe geta gari achoba ma thauchilaklibaду kanabu oirigaba haiduna yengthorakbani. Chahidi thoina yamlubadi natri adubu hakchangi phibamdu phattaba oibagi mamit manasu iseng sengdre. Gariduna sumang machiyeduda khamkhibaduda kanano haiba khangningna anoktu semlaga munna yenglay. Garidagi chingsanga Thawangana nakal dagi kumtharakbadu ubada bina haraubana maithongdu mangal leina noi. Aduga imungdagi thoglakpa Ritado onsillaga hanglay. Ai chingsang natrani asibo. Mani ma kuire binane chingsangbu ukhidaba. Homduda thokhiba thawdok mai chakbagi laibak thiba thawdok adugi ahingda chingsangbu binana kanashu khangdaba mafam amada thaidoknaba hotnabada chingsangna mafam khangdana mangkhiba numit adugi matung chahi kayagi matungda nongma chingsangna binabu unaba lakhiba numit adudagi madugi matung anirakshuna lakhide. Adubu macha haibasidi machani chahi kaya kainarurabasu masak machu phiba murti olabasu machabu masak khangdaba mamabu leibra. Chingsanga Thawangana Mangolda kakhalakpaduda bina mapi shinthana pambomdu tingthoklaga nungsina kaure. Imagi chingsang imagi Thawan lawo. Thawandi toina lakpa oibagi mama binagi manakta harau harau changsillaga phamthakre. Adubu chingsangdi chahi kayagi matong mama binagi manakta lakpa oibana mikup aduda binabu uraga pukning nungshiba phaure. Mama bu yenglaga masadu lengbashu ngamda tumina leplaga lay. Mataudu lamhenba angang macha amana
ꯂꯩꯀꯥꯏ ꯂꯥꯟꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯂꯤꯆꯩ ꯆꯥꯒꯅꯤ ꯀꯤꯕꯅ ꯇꯨꯝꯄꯛ ꯇꯥꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯤꯅꯥꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯂꯤꯆꯩ ꯑꯣꯏꯔꯒ ꯃꯆꯥ ꯆꯤꯡꯁꯥꯡꯕꯨ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯁꯦ ꯍꯥ? ꯏꯆꯥꯒ ꯊꯦꯡꯅꯗꯅ ꯑꯩꯁꯦ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅꯦ ꯑꯩꯗꯤ꯫ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡ ꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯀꯩꯒꯤ ꯁꯤꯕꯨ ꯄꯜꯂꯤꯅꯣ ꯏꯃꯥ? ꯃꯗꯨ ꯌꯥꯗꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯎ ꯊꯥꯔꯤꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ꯫ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯤ ꯏꯃꯥ꯫ ꯊꯋꯥꯟꯗꯤ ꯇꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯥ ꯁꯤꯁꯦ ꯇꯌꯥꯏꯅ ꯄꯤꯔꯛꯄꯅꯤ, ꯇꯌꯥꯏꯅ ꯂꯩꯔꯛꯄꯅꯤ, ꯇꯌꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯈꯛꯇ꯫ ꯑꯗꯨꯒꯤꯅꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯊꯋꯥꯟꯗ ꯆꯩꯔꯤ꯫ ꯅꯪ ꯇꯌꯥꯏꯗꯣ ꯃꯥꯅ ꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯄꯤꯕ ꯌꯥꯗꯕ꯭ꯔꯥ? ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅꯅꯦ ꯏꯃꯥꯅ ꯊꯋꯥꯟꯕꯨ ꯆꯩꯔꯤꯕ꯫ ꯊꯋꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯒꯤ ꯀꯩꯅꯣꯝꯃ ꯄꯤꯍꯧꯗꯕ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯏꯃꯥ꯫ ꯑꯗꯨꯒ ꯅꯪ ꯇꯥꯆꯧꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯗꯨꯀꯥꯟ ꯍꯜꯂꯛꯄꯒ ꯉꯁꯥꯏꯗꯣ ꯑꯩꯈꯣꯏ ꯆꯤꯡꯁꯥꯡ ꯂꯥꯛꯑꯝꯃꯤ, ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯒ ꯊꯦꯡꯅꯔꯦ, ꯑꯁꯤ ꯉꯥꯛꯇ꯫ ꯅꯣꯡꯃꯇꯗꯤ ꯂꯥꯛꯇꯦꯅ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯕꯅꯤꯅꯦ ꯃꯉꯣꯟꯗꯁꯨ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯁꯤꯗꯤ ꯏꯃꯥ? ꯇꯥꯆꯧꯗꯁꯨ ꯁꯥꯎꯔꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯋꯥꯟꯗꯁꯨ ꯁꯥꯎꯔꯅꯨ꯫ ꯍꯣꯏ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯒꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕꯅꯤꯅ ꯅꯁꯥ ꯅꯁꯥꯒꯤ ꯅꯍꯨꯝ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯁꯪꯂꯝꯂꯣꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤꯗ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦꯅꯦ ꯏꯆꯥꯁꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯕꯤꯅꯥ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯟꯁꯨ ꯕꯤꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯋꯥꯔꯤꯗꯨ ꯌꯥꯡꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯀꯥꯏꯗꯩꯅꯣ ꯏꯃꯥ? ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯝꯇ ꯂꯩꯄꯣꯠꯇꯤꯌꯦ꯫ ꯁꯤꯁꯦ ꯅꯆꯥꯁꯦ ꯅꯨꯄꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯅ ꯈꯪꯕ꯭ꯔ ꯏꯃꯥ? ꯍꯥꯏ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪ ꯇꯌꯥꯏꯒꯤ ꯊꯧꯔꯝ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯊꯣꯛꯂꯛꯀꯅꯤꯀꯣ꯫ ꯃꯗꯨꯒꯗꯤ ꯌꯥꯔꯣꯏ, ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯍꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄꯩ ꯃꯍꯨꯠꯇ ꯃꯁꯥ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯅꯧꯀꯣ ꯏꯃꯥ꯫ ꯃꯗꯨꯁꯨ ꯉꯥꯡꯅꯔꯗꯧꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯇꯤꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯏꯒꯤ ꯊꯧꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯅꯤꯁꯨ ꯃꯃꯥ ꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯃꯥ ꯊꯧꯔꯝ ꯍꯧꯒꯗꯧꯔꯦ꯫ ꯍꯣꯏ ꯆꯤꯡꯁꯥꯡ, ꯊꯋꯥꯟ, ꯅꯕꯥꯅꯤꯁꯨ ꯐꯤꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯎꯔꯣ, ꯅꯇꯩꯃꯅ ꯁꯦꯝꯃꯒ ꯊꯝꯃꯝꯃꯕꯅꯤ꯫ ꯆꯤꯡꯁꯥꯡꯒ ꯊꯋꯥꯟꯒꯁꯨ ꯃꯇꯩ ꯃꯔꯤ ꯇꯥꯅ ꯄꯨꯊꯣꯛꯇꯨꯅ ꯊꯅꯝꯂꯤꯕ ꯑꯉꯧꯕ ꯐꯩꯖꯣꯝꯗ ꯁꯦꯠꯆꯤꯜꯂꯒ ꯏꯅꯐꯤ ꯑꯉꯧꯕ ꯑꯃ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯌꯥꯎꯅꯅꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯔꯝ ꯍꯧꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯍꯣꯝꯗ ꯂꯩꯃꯤꯟꯅꯔꯝꯕ ꯈꯔꯁꯨ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅꯩ꯫ ꯂꯥꯏꯒꯤ ꯊꯧꯔꯝ, ꯆꯥꯛꯀꯤ ꯊꯧꯔꯝ ꯃꯌꯥꯝꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯁꯥꯡꯒ ꯊꯋꯥꯟꯒꯁꯨ ꯑꯔꯨꯕ ꯊꯕꯛ ꯈꯔꯒꯤ ꯐꯣꯟ ꯀꯣꯜ ꯂꯥꯛꯁꯤꯟꯕꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯗꯤ ꯆꯤꯡꯁꯥꯡꯒ ꯊꯋꯥꯟꯒꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯁꯥꯡꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯋꯥꯈꯜ ꯋꯥꯖꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯑꯉꯥꯡ ꯑꯇꯩꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯤꯡꯁꯥꯡꯅ ꯈꯔ ꯇꯣꯉꯥꯟꯅ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯅꯧꯅ ꯋꯥꯈꯜ ꯃꯦꯆꯣꯔ ꯑꯣꯏꯈꯤꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯕꯤꯅꯥꯒ ꯗꯤꯕꯦꯟꯒꯗ ꯇꯠꯇꯅ ꯍꯪꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯁꯥꯡꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ, ꯃꯥꯒꯤ ꯏ ꯃꯔꯤ, ꯊꯤꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯨ ꯗꯤꯕꯦꯟꯅ ꯎꯔꯗꯨꯅ ꯅꯣꯡꯃꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯅꯤꯡꯊꯥ ꯑꯗꯨꯒ ꯁꯝꯇꯨ ꯐꯤ ꯑꯗꯨꯒ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯥ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯤꯡꯃꯥꯏ ꯁꯨꯅ ꯆꯠꯇꯨꯅ ꯏ ꯃꯔꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯐꯪꯒꯅꯤ ꯈꯟꯕꯒꯤ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯆꯤꯡꯁꯥꯡꯒꯤ ꯂꯥꯡꯇꯛꯅꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯂꯩꯇꯥꯕ ꯑꯣꯏꯔꯁꯅꯨ ꯈꯟꯕꯒꯤ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯆꯍꯤ ꯀꯌꯥ ꯅꯤꯡꯊꯥꯗꯨꯕꯨ ꯄꯨꯔꯒ ꯆꯤꯡꯃꯥꯏ ꯀꯌꯥ ꯆꯠꯂꯨꯔꯦ, ꯃꯐꯝ ꯈꯨꯗꯤꯡ ꯊꯨꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯇꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝ, ꯈꯪꯂꯛꯇꯦ ꯏ ꯃꯔꯤꯗꯨꯒꯤ ꯈꯣꯡꯒꯨꯜ꯫ ꯂꯩꯉꯣꯏꯗ ꯇꯥꯕ ꯃꯃꯤ ꯑꯣꯏꯕꯒꯤ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯗ
ꯀꯣꯛꯈ꯭ꯔꯕ꯭ꯔꯥ? ꯆꯦꯃꯥꯏꯗ ꯏꯁꯤꯟꯕ ꯋꯥꯔꯤ ꯑꯣꯏꯕꯒꯤ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯗ ꯃꯩꯔꯤ ꯑꯣꯟꯗꯨꯅ ꯆꯥꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯎꯅ ꯎꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯌꯥꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯣꯏꯈꯤꯕꯒꯤ ꯆꯤꯡꯁꯥꯡꯒꯤ ꯍꯧꯔꯛꯐꯝ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ? ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯂꯁꯅꯨ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ. ꯃꯄꯨꯒꯤ ꯀꯨꯝꯍꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯏ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯄ ꯃꯤꯁꯛ ꯅꯠꯇꯦ. ꯃꯍꯥꯛꯅ ꯅꯤꯡꯂꯤꯕꯗꯨ ꯐꯪꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤꯗꯨ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯨ ꯕꯤꯅꯥꯅꯁꯨ ꯎꯔꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯅꯤꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨ ꯊꯋꯥꯟꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯔꯤꯇꯥꯁꯨ ꯆꯤꯡꯁꯥꯡꯒ ꯊꯋꯥꯟꯒꯅ ꯍꯟꯈꯤꯕꯗ ꯄꯨꯈꯤꯅꯕ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯨ ꯍꯥꯞꯅꯕ ꯍꯣꯠꯅꯩ. ꯇꯟꯖꯥꯗꯨꯗ ꯕꯤꯅꯥꯅ ꯆꯤꯡꯁꯥꯡꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕ ꯗꯤꯕꯦꯟꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯅꯕ ꯎꯄꯨꯗꯨ ꯁꯣ ꯍꯥꯡꯗꯣꯛꯏ. ꯆꯤꯡꯁꯥꯡꯗꯤ ꯕꯤꯅꯥꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩ. ꯕꯤꯅꯥꯁꯨ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯃꯆꯥ ꯃꯆꯥ ꯈꯔꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯕ ꯆꯦꯖꯦꯠ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯁꯤꯟꯅꯩ. ꯁꯤ ꯂꯧꯁꯤꯜꯂꯨ. ꯆꯤꯡꯁꯥꯡ ꯆꯦ ꯃꯇꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯉꯛ ꯉꯛꯄ ꯁꯛꯐꯝꯗ ꯇꯞꯅ ꯂꯧꯁꯤꯜꯂꯤ. ꯕꯤꯅꯥꯁꯨ ꯃꯈꯥ ꯇꯥꯏ. ꯅꯪ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯃꯌꯦꯛꯅꯤ. ꯃꯌꯦꯛꯇꯨ ꯅꯪꯕꯨ ꯊꯅꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯍꯤꯡꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯃꯗꯨ ꯌꯧꯅ ꯊꯤꯖꯤꯜꯂꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯗꯤ ꯈꯟꯕꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯇꯁꯦꯡꯅ ꯄꯨꯝꯅꯃꯛꯇꯨ ꯈꯪꯅꯤꯡꯂꯒꯗꯤ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨꯅ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯆꯤꯡꯁꯥꯡ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ. ꯆꯦꯖꯦꯠ ꯑꯗꯨꯗ ꯏꯔꯤꯕ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯤꯡꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯕꯤꯅꯥꯁꯨ ꯆꯤꯡꯁꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯆꯤꯡꯁꯥꯡ, ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯆꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯂꯕꯗꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏꯀꯣ ꯏꯕꯨꯡꯉꯣ. ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯍꯩꯒꯗꯧꯕꯅꯤꯀꯣ. ꯏꯃꯥ. ꯑꯗꯨꯒ ꯏꯆꯥꯅ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯥꯡꯂꯛꯄ ꯃꯇꯝꯗ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ. ꯏꯃꯥ. ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯅꯠꯇꯦ. ꯌꯨꯝꯗ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯄꯣꯠ ꯆꯩꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗꯗꯤ ꯉꯁꯤ ꯕꯤꯅꯥꯅ ꯁꯤꯟꯅꯔꯛꯂꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯈ꯭ꯔꯦ. ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯆꯤꯡꯁꯥꯡ ꯕꯤꯅꯥꯅ ꯁꯤꯟꯅꯔꯛꯂꯤꯕ ꯆꯦ ꯃꯆꯦꯠꯇꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯕꯤꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯏꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯆꯥꯅ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯆꯥꯒꯤ ꯍꯧꯔꯛꯐꯝ ꯊꯤꯔꯨꯔꯕꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯃꯔꯤꯛ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯃꯥ. ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯑꯅꯤ ꯁꯨꯗꯦ. ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯝꯍꯦꯟꯕ ꯃꯆꯥ ꯑꯣꯜꯂꯤ ꯍꯥꯏꯅ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯒꯤ ꯑꯩ ꯂꯥꯛꯇꯕꯅꯤ. ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯏꯃꯥ? ꯏꯃꯥꯒꯤ ꯆꯤꯡꯁꯥꯡ.